Nungaybi ma'am, ngasi 2019 ki last day ne. Ngasi di soidana nungdang je ma'am bye bye ga New Year ga ni na ma'am party tauba de di isai taw chat poiro natraga any form of enjoyment isa isa na pamjaba makhan gi enjoyment ma'am ama ma'am soidana taubi gani ai khange aisu soidana aisu aigi manaba colleagues ma'am ga soidana ai pun gani ado ma'am punbi baganda horen ma'am safe oibio atai kem ta haizaroge ma'am Horen pun masa pi bukanda ma'am safe oibio adom na maram oiraga mi atopada kaiba asoiba thoktanaba hotnabiu aduga drink and drive tawbiganu sikatane haijaningba alcohol consume tawba natraga tawdabada question hange alcohol consume tawje fabra fatabra alcohol consume tawba natraga tawdabada ai comment kimte bizaroi kaigino haidi alcohol haibse मीना थकनब सारकपने ओजा धनवीरनसु ओजा धनवीर लाइस्रमनसु हाइबिगो और ज्ञान ताना फजना थकपिर लोरे अदुगा अल्कोहल थाब मतुंगदा यारिखै गाड़ी थौबिगनु यारिखै नते गाड़ी सुंथौ थौबिगनु मैम अदोम नमरम ओइरगा मी अतोप अमदा थेंगा अतोप अमदुगी पुंसीदा असोइबा अंगामबा मैम थोकदबदो अदुगी खनबिरगा मैम अल्कोहल थाब मतुंगददी गाड़ी थौबिगनु अदुगा वीडियो मखाता हापचरागे मैम पुन येंगमिनसी अखोई पाउ नाई ने ngasi enjang ji na khwai hau mi am khatang na thong budai di me am chang na thong ji na hau bi he le hojik kuk la khoi mi ne assistant paung na khoi nga semner ai na nga tauner hojik nga thongner na thau sare hoi thak adai machal me am nga ram bem thong ga ina number ji na inwai je ba hoji first step second step third step, fourth step ये उधर होगा हाँ वाली वो हम वाला में इधर रेली में चल दूँ fifth step हम मुझे रानी दो अरे sixth step था आलू ये थोंग है नहीं लेडी आप और कोई में सच्चे लालम बजाय सिले है ना खाऊगा सिले है ना फजना थोंग भी आवा में सच्चे होंगे कोई नहीं जावा में सच्चे में से ताक हफ्ता गए जी ताक फिनरन हाउ भी दुगा लास्ट दे ना हवाई ताक रेडी दे ले जे हफ्ता नबा और किससे भी हो रहे मोरो मोरोक का मसूर उपलब्ध हाफ है जी जो है ना मैं जो जरा मैं ये जो भाई टाइमिंग हो रहा है और बैटरी से ना 10% का लगा है इसलिए मसूर जो माले माले ही जल्दी आ रहे zik मैं ये भाई इसी लोग जल्दी रहा dan ये अब सुन रहे almost लोग इसे ले जाइए नमलो जी यार दो सोने जी ना माना थोंग नहीं तो मसूजी हो गए अइने ngan thong bu di yong cha ha bu ma su ji sai tau de ba nang di yong cha ha pi ni ja nga hap chen bai timing yo re ji maina so ga ji last step ni nga hap chen ba ji na du on so do so la lo ora nga ka thong bu tu kanai no am ta happy de ba jaga fa yo mi lai pai jo ai bi kai bi de用啥品人好不ji是妈咪给好妈咪家刚没能吃的anh chị bây giờ mà mình sạc sẽ chỉ về là chị tôi用sạc sinh dục好不好sáng ngô bên ra đấy ai gì mà tiền lấy đấy chăm phút hạ bên gì đi hậu riêng gì xin là umro mệt ba
ꯆꯥꯛꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤꯅꯤ ꯁꯤꯅ ꯀꯩꯒꯨꯝꯕ ꯀꯣꯠꯅꯤꯡꯉꯒꯁꯨ ꯁ꯭ꯋꯥꯏ ꯊꯝꯃꯒꯦ ꯈꯔ ꯕꯥ ꯃꯍꯤ ꯈꯨꯍꯥꯎꯁꯦ ꯉꯀ꯭ꯔꯥꯒꯤ ꯃꯍꯤ ꯉꯀ꯭ꯔꯥ ꯊꯣꯡꯕꯒꯤ ꯃꯍꯤ ꯑꯔꯣꯏꯕ ꯌꯥꯎꯋꯦ ꯃꯥꯏ ꯆꯥꯛꯁꯤ ꯑꯃꯨꯛ ꯈꯤꯇꯪ ꯈꯛ ꯆꯥꯏꯌꯦꯕ ꯌꯥꯝ ꯆꯥꯒꯗꯕ ꯃꯇꯝꯁꯤꯗ ꯑꯩ ꯉꯁꯤꯒꯤ ꯄꯨꯈꯝꯁꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯌꯣꯡꯆꯥꯛꯁꯤꯒ ꯇꯧꯔꯒ ꯐꯖꯅ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯂꯥꯏꯐꯇ ꯑꯍꯥꯟꯕ ꯆꯥꯏꯅꯦ ꯂꯥꯏꯐꯇ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯉꯀ꯭ꯔꯥ ꯆꯥꯏꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯃꯍꯥꯎꯗꯤ ꯉꯥꯆꯤꯛꯀꯨꯝꯕꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯁꯤꯅ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯎꯕ ꯌꯣꯡꯆꯥꯛꯀ ꯊꯣꯡꯕꯁꯤꯗꯤ ꯃꯣꯔꯣꯛꯁꯤꯒ ꯑꯃꯨꯛ ꯐꯖꯔꯦ ꯑꯩꯗꯤ ꯃꯍꯤꯁꯦ ꯈꯔ ꯃꯍꯤ ꯂꯩꯍꯧꯔꯤꯕ ꯃꯍꯤꯁꯦ ꯑꯗꯣ ꯍꯥꯎꯃꯟꯗꯅ ꯃꯍꯤ ꯉꯥꯛ ꯆꯥꯔꯒ ꯀꯩꯅꯣ ꯇꯧꯋꯦ ꯃꯇꯣꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯟꯗ ꯆꯥꯕ ꯃꯔꯨ ꯌꯥꯎꯋꯦ ꯍꯥꯏꯕ ꯀꯩꯝ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯄꯣꯛꯄꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯁꯦ ꯆꯍꯤꯁꯦ 19 ꯁꯨꯔꯝꯃꯅꯤ 19-20 ꯁꯨꯔꯝꯃꯅꯤ ꯑꯗꯣ ꯉꯀ꯭ꯔꯥꯁꯦ ꯉꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯑꯍꯥꯟꯕꯅꯦ ꯍꯥꯏꯕ ꯆꯥꯏꯒꯤ ꯀꯨꯟꯇꯔꯦꯠꯇꯤ ꯍꯥꯏꯖꯔꯣ 19, 20, 21, 30 ꯁꯨꯔꯝꯃꯅꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯅꯥ ꯍꯟꯒꯦ ꯑꯗꯨꯗꯨꯃ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯊꯝꯃꯦ ꯍꯌꯦꯡꯋꯥꯏ ꯈꯪꯉꯛꯅꯕ ꯃꯇꯝꯅ ꯃꯥꯏ ꯍꯥꯏꯖꯔꯅꯤ ꯂꯣꯏꯈ꯭ꯔꯦꯕ ꯑꯩ ꯑꯝꯇꯪ ꯍꯥꯏꯖꯟꯗ꯭ꯔꯤꯕ ꯍꯥꯎꯋꯤ ꯇꯧꯔꯦ ꯑꯩꯅ ꯅꯣꯡꯃ ꯆꯦꯂꯦꯟꯖ ꯇꯧ ꯌꯥꯕꯗꯅꯤ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯅ ꯍꯥꯞꯄꯒ ꯍꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯆꯥꯏ ꯍꯥꯎꯋꯦ ꯅꯠꯇꯦ ꯐꯅꯌꯥꯝ ꯆꯥꯏꯌꯦꯕ ꯇꯦꯡꯀꯣꯠ ꯈꯥꯂꯤ ꯀꯩꯒꯤ ꯃꯥ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯥꯎꯋꯤ ꯇꯧꯔꯤꯉꯩꯗ ꯂꯩꯖꯍꯧꯔꯒ ꯅꯪꯒ ꯑꯩꯒ ꯀꯔꯝ ꯀꯥꯟꯗꯒꯤ ꯈꯪꯅꯔꯛꯀꯦ ꯅꯪꯒ ꯑꯩꯒꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯈꯪꯅꯔꯛꯀꯦ ꯀꯨꯏꯗ꯭ꯔꯤ ꯅꯪꯅ ꯑꯩ ꯈꯪꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯨꯏꯗ꯭ꯔꯤ ꯀ꯭ꯂꯥꯁ ꯀꯌꯥꯗꯒꯤ ꯈꯪꯉꯦ ꯁꯤꯗ ꯂꯥꯛꯀꯥꯟ ꯈꯪꯉꯤꯕ ꯂꯦꯞꯈ꯭ꯔꯦ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯀꯦꯃꯦꯔꯥ ꯄꯥꯏꯔꯤ ꯀꯦꯃꯦꯔꯥ ꯀꯩ ꯀꯧꯒꯦꯕ ꯃꯃꯤꯡꯗꯨ ꯀꯩ ꯀꯧꯒꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯇꯧꯔꯒꯦ ꯌꯥꯅꯤ ꯑꯩ ꯃꯃꯪ ꯕꯦꯟ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯕ ꯍꯦꯜꯗꯤ ꯑꯣꯏꯕ ꯂꯥꯏꯐ ꯑꯃ ꯍꯤꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ Wow! As kubadade. Kafanari ma'amje. Si bazaar ne ba. Bazaar side di one. Eh no man. Akoi ka bro. Mem chat pe ni. Adai bazaar me ada di faza faza to bo ko. Faza ka khale bazaar rom dei di. Bazaar da chala koi be dei sidane nungai da sidai do yeng na do yung ga je faza faza ada asai jo. Bazaar me ane. Lapna faza me am ka pukhai le bum la. Fazai do. Asai de nak na zu faza ba ka pe. Fazai faza.
ꯐꯖꯕ ꯃꯌꯥꯝ ꯊꯥꯒꯠꯂꯛꯑꯦ ꯁꯣꯝꯗ ꯁ꯭ꯋꯥꯏꯗ ꯐꯖꯕ ꯅꯛꯅ ꯑꯩ ꯍꯧꯋꯦꯍꯦ